Jiribam district ke Borobekra Sub-Division ki mapham sing kuki khutlai paiba sing ki maning touna landapham oiri nongmai kapsinduna landaraga mihami punja thabakak natana sakti leiraba Ied Pokhaihanduna yum kai manghan takhan bagi thabak su chatharakli ngarang nungthil pung anirom taba matamda Borobekra police station na konba lamtai khunauda kuki khutlai paiba singna Ied Pokhaihanduna lamtai khunaudagi soinam Rajesh Kauba Miyoy amagi yum Thugairamle natana numidangda water supply scheme gi makhada sakhiba sanggadriba quarter gi building amashu Ied Pokhaihanduna Thugairamle thaudo singarang numidang pung 9:35 rom taba matamda Sub-Division asimaki manung chanba aduga Borobekra police station dagi kilometer 5 rom tamak chatlaga leiba Jatrapur Bengali Muslim khulda thokibani Ied Pokhaiba aduda quarter gi building adugi saruk kaya amangata thoki hairi adum oinamak thaudo aduda mi sokpa panbadi yaukhide thaudok thokpam ga panglap laptana leiriba police station asida state force tanatana central force singsu deploy tauribani amadi relief camp su hangduna lanjanarak pakhunja kaya changjafam lauribani panbayai Jiribam district ke Borobekra Sub-Division asi state asigi tongan district ahum amadi yumthangnariba Assam state ka boundary share taunaba mafam ama oibata natana mar community gi miyoi singna koina khundaba mafam amasuni